Myanmar da base toba KNA-B ki militants na Kamjong district ki Tangkhul Naga village ahumda attack sathakre Tangkhul khunja ama thiba khangdre hare ngarang musunga sigilona ba hinglung yai matung pung anirom taba matamda Kamjong district ki Myanmar ga lona ba saruk ta leiba Tangkhul ge khul ahum Myanmar da base toba KNA-B ki kangbu singna drone sizina duna kan ba attack sathakre miyoi ayamba loina lanjana kre du thodo adu da misimina thopa ge pau di leitre pau ki source asina makhata na haribana KNA-B ki kangbu singa tuna Kamjong district ki manung sanba Myanmar ga lona badal leiba namle market wangli market amasung soro village da attack adu satharaki bane thodo adu da community ki nupi ama sopanang ke KNA-B ki attack adu da hariba khullahu masigi yum ayamba loina tangoi on kre thodo adu na maram oiraga khulsing adu da leiba miyo sing manak nakpo umangi jaga singda thawai hingna basien duna lona ke attack adu mari lena na hojuk phabu ki oina di kana gomba lup amatana claim torpo leitre aduma kuma phamadu da central force ki kangbu sing sanction khiba ga loina na oirak liba phiba madu yamna kumna yengselle security force na maphamadu da sanction ba matam da su tangoi tana sakraba yum kya ama thengna khe tu khul gi miyoi amata leramba di thengna khide Myanmar da hojuk tang du leta da phiba mama mak na riba si yenglaga hauke ba sei 2021 gi matam dagi Myanmar da gi lo kaina mitop kya Kamjong district ta Lakhibane, Masina Maram Oiraga Tangkhul amasung Kuki illegal immigrants in Gimarakta, Unkanabuki Thadorakle Thokton Lakhibane, Kamjong district administration gi Meitei gi Phongdok kibada Houjik Pop the district asigi manung sanba, Zoro namli amasung Wangli Kunda, Myanmar refugee listing amaga sangarong gi mathakta lei, hariba refugee sing adu administrative supervision makhada designated location sing the thamduna makoi da sana thakna ba laifam safam electricity ising yauna atai mathau taba polam kya leptana piribani haire adumoinamuk district administration na piriba guideline adugi wangmada kuki illegal immigrants sing aduna ka henba thawang kya sathai habigi report kya su mamang da laikhrabane Kamjong district ta hojik nauna oirakliba phiba masina maram oiraga ngasayuk pung 13 makhairom taba matamda Kamjong district ki mini secretariat leiba conference hall da maphamadu da leiminariba community singi marakta nungsi sanaba poraknaba Hona bagamari lenana public coordination meeting pangthokane hana tawrambadu matam kaktana yeithokre hare Amarom da KNA-B na Naga khul ahum da akan ba attack sathakiba du ko mari lenana wangli village tagi Tangkhul khunja jingran ningsen kauba ama hojik phawbo mafam khangdre KNA-B kangbu sing aduna sathakiba attack adu da miyo asigi yumga konaba dukan adu su tumna mai chakrai namli amasung wangli villager sing dagi yamlaba lanthum kya gypsy ani motorbike sing sel amasung mobile phone sing ba kya lut tawkrai thodo sing batang da khunja sing gi maike dagi di AR gi kangbu sing senai haina marasi di Naga khullahu masda KNA-B Kangbosina attack sathadringai mamangda asang khulen post leba AR gi major amana hauki biyum sakaicha numita khul singa sida survey sathaki na mara Syria du thodo sig matangda press na chapchaba confirm oibading amdre mara sida Kuki NP Manipur na thadorakle serolama da haribana ukhul amasung Kamjong district ki jaga da leiriba Kuki jo sing Tangkhul community sing na ka henba thawang kya leptuna sathare hauki bolewa pon numita Kamjong district ki manung sanba lansang Kuki village da Tangkhul sing na landa duna yum kya mai thakre gampal amasung Haijang area da lebe yung kya mai thaba yauna Kuki civilian kya hat khrei Kuki civilian sing da Tangkhul khulai paiba sing na yamna toina attack tawba sina makoida akiba kya mayok na re haire Tangkhul village ahumda landa khibagi thodok external aggression ne haiba mayek seng la hana laisyo kai sing na phongdok khrei Myanmar gi lalholu ama oiriba KNA-B amasung PDF na India ki ngamkhai lan silaklaga Kamjong district ki manung sanba khul ahumda kanama ongta attack sathaduna yung kai kya mai tha khrei Tangkhul amana phaduna pukre refugee mangana Sokle haina Pungyar SG MLA laisyo kaising na ngasi lamphel da leiba mahaki quarter da pangthokiba pawgi mi phamama da phongdokre mana makhata na hakiba da ngaseyo angan bada KNA-B amasung PDF ki khulai paiba kangbu amana international border land sinduna Kamjong district ki Z Zoro Kuldalan Sindana Yum Kuntra Hena Mai Thakre Kuladu the Church Natana Yum Amatalai Haudre Ngam Kai Paring the Ladiba Wangli da Yum Ahum Amasung Namli da Yum Amamai Thadokre Yum Krana Amata Thokle Wangli the Labor Refugee Camp Tachang Japam Lauduna Ladiba Wi-Fi Manga Sokle Wi-Fi Ahum Na Paduna Pukre Hade Masagise Kuntra Mangarom Suraba Kamlang Daki Jingran Ningsen Koba Tangkhul Amagi Wangli Kaitel da dukan phamduna leiba Meitei nupi amasu phaduna pukre Manipur da thokliba irang ase kanlop masel gi marakta thokpani haina thamliba se ngasi gi thoto aduna irang ase external aggression ne haiba mayek sengna takle yamna ngakliba wafam amana India amasung Myanmar gi ngamkhai kanana ngakliba ge haiba wahang ama lakle ngarang numidang waram
Assam Rifles ki khutpu ama thodok thokliba mafam aduda laklamlaga ngase yu khulahum asida Myanmar ge Kuki militant sing aduna lantarakibane thodosina khunja singna Assam Rifles da thajaba ngamdre Wangli da police station ama leirabasu khulai paiba ngamdabana thodok thokiba adugi evidence phawba lawba ngamdre hojik leiriba phiba masida ngamkhai paring da leiba nongmagi chara tarliba khunja singna ngamkhai ngaktuna leide border fencing tawbana ngamkhai ngakpa ngamloi border ngaknaba kanba force thamba mathau tai hojik leiriba phiba masida di border da leiriba khunja singi punsi tamba ngamdre haike Myanmar ki militant singna lamkhai lansilaktuna border da leiba tangkhul Naga village ki khul ahum attack sathakibagi thodok investigation sathagada bani haina TAKL na phongdorakre ngasi nogalamda pung marirom tabada Indo Myanmar border ki Kamjong district ki manungchanba tangkhul village ahum da Myanmar da base tawba KNA ki militant samarom haijilaklaga yummai thaba yauna akanba attack sathakibadu ki matangda transparent or mong the investigation sathaduna thodo aduda kana senabage habadu chapchana khangdok naba honagadabane border community da victimization ki thawong sing leptuna chathariba sima khatana khangduna leithoklo hena tangkhul ajay katamnau long TAKL na thadorakle zerola mana haire zerosna makhata na haire bana KNA ki militant sing aduna Myanmar ki ngomkhai lana sangsilaglaga Kamjong district ki manungchanba namle asang khulen wangli amasung zoro ki khulsing asida phamakhal ki khusukhulai sing sizinaduna kanamong da attack tawke yum kyamana mai thaba ki thawong sathakhiba aduna maram oiraga sahi yamlaba halsing yauna nupi angang sing thawai hingnaba khudong thiningai oiraba asupa jungle da chensinduna khangnakhe yamlaba central security force na ngarang khaktamak laklamlaga ngasi anganbada foreign militant samaromna khulsing asi questionduna attack satharakibani asinguma thong sing asina security force na maphamadu lakhiba do indigenous civilians sing ngak sena banate Kuki narco terrorist singi movement da hena khudong sana bagi damaktane tangkhul Naga community singna central force da leramba thajaba sing adu loina makhre maramaduna lamkhai ge aroiba sarukta leiriba khulsing asi ngak na bagi damakta state lengak ki maikedi Manipur state police amasung commando sing khudakta deploy tawio Naga singi punsi amasung lamngak sen bahaiba sida state force khakta mak thajaba thamle loina na mayum makai thadokuna lanjena duna jungle da leiriba khunja sing asigi safety amasung security ki damok matik saba security pibaga loina relic ki mateng sing pi na basu taksile haide central working committee tangkhul Naga foothills organization ki maikai de su KNA-B ki kangpura ngaseyo anganbada border ki sarukta leiriba tangkhul Naga khul ahumda kanba attack sathakibadu condemn tawe thodo aduda foreign militant sing aduna namli village dagi headman gi yum yauna trade center mai thadokuna manghan tahalamlai thodo aduna maram oraga yum mai thadokraba khulsing adugi miyam security amasung humanitarian support amata yaudana jungle da lotuna leide foreign militant ama oriba KNA-B na su group sing asiga punna satminabana Indian territory da line na sanglaklaga attack sing asi sathaba ngambani thodok sing asida central force na babo ama oina yengduna leide haina pendaba phongdokladuna masida channel su group singi mathakta akanba action lokhatbiyo amade jaga sing aduda handba security deploy tawbiyo haire bomb pokai halamla haire irilbung police station ki manungchanba basi khongda leiba miyamna sakhang maikhang narba hockey sanaroi oiramba thoksom brojen gi yumda bom langsinduna pokai halambaga loidana nongmai round kyamarum su kapsilamle haire thodo singarang numitang pung taraga minute kontrama rom tarapuda thokibane thodo adubu yaningdaba phungdok poina basi khongda maira pai bising amsung maira club ke members singna wakan mi pham khre haire class 10 ge exam result laukthokagani haire board of secondary education Manipur boss semna logduna pangthokiba ICSLC exam 2026 ki phal hayeng nothil pungahum tabada laukthokagani haina board ki secretary S Jitelal Sarmada Thokiba notification amana haire exam ge phalasi bossem ge website www.result.bossem.in amade digilocker da su phongani haire MP bimol da meoi kharana yumpham yaudaba maral sirakle haina phongdorakre me 2 da ambana senduna pangthokiba NRC gi sensitization program da Inner Manipur parliamentary constituency gi MP Dr. Angomsa bimol na ngangkhiba wafam da mioi kharana yumpham yaudaba maral kya sirakle haina MPCC ki general secretary su oiriba spokesperson Seram Nikena phongdokhre Imphal ge congress papa da pangthokpa pau ge mifam da mahana haike MP bimol na haike badi kumja 1951 da pangthokiba NRC gi document laite haina Directorate of Census Operation na RTI amagi pakhum da pirakle habane atopa RTI amagi pakhum da Registrar General of India na mamang sahi ge May 30 da phongdorapuge matungina Manipur da kumja 1951 da NRC tawkide habane
RTI की पाकुम हाइबसी लेंगा कि यामना मरुएबा डॉक्यूमेंट अमने कुमजा 1951 दा मणिपुर की ओइना NRC तौकीदे हाना मरी लेनबा अथॉरिटी ना पाकुम पिरकलगा मतौ करमना सुलै लेतबा डॉक्यूमेंट युमफम ओइरगा NRC अपडेट तौगदौरिबनो MP bimol ना कुमजा 1951 दा मणिपुर की ओइना NRC अपडेट तौकी नत्रगा तौकीदे हाबगी वाकम अमता फोंदोखिबा लेते RTI अने की पाकुम दा युमफम ओइरगा ऑफिशियल डेटा अमता लेते हाइखिबने हाना फोंदोरकले आसाम पुलिस ना मोबाइल ट्रैकिंग सिजनदुना मणिपुर दगी मतै मनाव नोंमै हैंड ग्रेनेड का कोना फारे हरे आसाम पुलिस अमसुंग आसाम राइफल्स की अपुनबा कंबाइंड फोर्स अमना मोबाइल ट्रैकिंग सिजनदुना सिलचर की रामनगर मयादा लेबा तारापुर 6 ब्लॉक ता लेबा बारा की युम अमदगी मणिपुर दगी मतै मनाव अमा नोंमै अमसुंग एक्सप्लोसिव का कोना फारे हरे थौदोसी की मतंगदा आसाम पुलिस की एडिशनल SP क्राइम राजत कुमार हाइकिबदा एक्यूसिंग अदु मखोयना पाइरबा मोबाइल फोन सिंग अदुगी लोकेशन अदु ट्रैक तौरबा मतुंग मखोय अनि दु ngara numitang phagatpa ngamkhibane pharba matai manaw adu Churchandpur dagini mamingna Laisram chicken Meitei amasung Monalisa chanu kawe operation atu da security na miyoi ani adu dagi Italy na saba 9mm pistol ama maru manga amasung hand grenade ama recover tawre hare local source amagi matung ina di matai manaw adu na mafam adu da phara gi yum da lerakhiba था अमा मखाइरोम फारे मी कुंग ताब मफम द मियोय अनि अदुना अफा मखल की कुचुखुलाई अमसुंग एक्सप्लोसिव का कोनना लेरमखिबा दुना मफम अदुगी मियाम द हेना नुंगनांबो फावहले फारब मखोय अनि दु तोगान तोगान ब लोना थिंखरब लालौब सिंग मरि लेबरा हाबदु खंगदोकनब मखा ताब इन्वेस्टिगेशन की थबक सथरि हादे स्टेट फोर्स न मसागी मफुरुक की मियाम द ऑनसिलगा रूल तौरिबा सिसु खंथबगी मतम ओइरे हाना संजोयना फोंदोखरे मणिपुर द मिहान मिपुन चथदुना चरांगनादुना थोखनबा सिलिबा इंडिया गवर्नमेंट की तोंगान तोंगान पॉलिसी सिंग अमसुंग प्रॉक्सी वार खुदक लेपकदबने हाना लुप मंगाना फोंदोखरे हिरमसगी मतांगदा अमुको पालपम अमुवबा कोहर अमसुंग MSF की थौपुब सिंग यावना ngasi amuko gi office to paw gi mifam ama pangthokre paw gi mifam aduda amuko gi general secretary Sanjoy Sorokhaibam na hai Manipur da hojik thokhaliba crisis asigi marakta ngasi su kamjong district ki manung chana laiba wangli namli amade choro khulgi yummai thaba amadi misam miyam phaduna pukhibagi thong asi India government ki khut chawna yaure thong asi lupmanga kana mong da yaning de India government na ओहलिबा कांखोंग साइबा फिबम असिना महै मसिंग तंबा याहंद्रे ललो इतिक लेफले वाखल पोनगी खुदोंग सादब किया थोहंदुना मणिपुर बु पुंगुत मुथतनब होनरे मणिपुर बु माइकै खुदिमक द कांखोंग साइहलगा सुद लेरिबा कुकी मिलिटेंट सिंग सिजनदुना जेनोसाइड तौनब होनबने स्टेट फोर्स सिंग मसागी मफुरु की मियाम द ओनसिलगा रूल तौरिबा सिसु खंथबगी मतम ओइरे कांगलुप अमसुंग लाइनिंग की खेनब थमदना मियामना पुन्ना मणिपुर कन्ननबा होनमिनसि हाइके चिंगलेबा कोटपा माफिया संगे खुत्ता नोमाइजिंग सिंग तुमगदौरे हाइरे नोमाइजिंग सिंग की सरुक अमा ओइरिबा लैमसिंगदा चिंगलेबा कोटलगा योनबदा थिंगबिनब लैत्रे हाइरे नोमाइजिंग रिजर्व फॉरेस्ट की सरुक अमा ओइरिबा लैमसिंगदा मियोय खुत्पु खरना नुमित खुदिंगी चिंगलेबा कोटपना मरम ओइरगा मतम खरगी मतुंगदा सिंग असि तुमखिबि याना लैरे इम्फाल डिस्ट्रिक्ट की वाखादा लैबा मणिपुर कल्चरल यूनिवर्सिटी ताबा लंबी की अवांग थंगबा नाकलदा लैबा सिंग असिदगी मियोय कियाना नुमित खुदिंगी चिंगलेबा कोटलगा योनबदा थिंगबिनब कनामत लैत्रबगुम लै रिजर्व फॉरेस्ट एरिया दगी चिंगलेबा लौथोकपा अमसुंग उवाना सिंगबा यानबा यादे हाबगी अथिंगबा लैजरगसु मतिक मयाय लेबा मियोय किया मन चिंगलेबा कोटपगी थबा असि लेपतना चथरे मसिदा फॉरेस्ट डिपार्टमेंट की enforcing agency singna kadisu tawba ngamde makoina mafam adu phaba hek chatubada MLA amagi telephone call soiduna lakane aduga mahakini hairakane amaromdana ising isau thorokpa matamda MLA kharana amuk singlaiba kolaga ising thingbada sizinage habadana forest department na hektamak thingi मसिमगना ताकलिबदि फॉरेस्ट डिपार्टमेंट असिबु मखोइना थबक तौबा ngamba खरा अदुगा खरना तौबा ngamdaba leire habane हाई कोर्ट ऑफ मणिपुर न कुमजा 2018 की जुलाई 25 द स्टैंडिंग ऑर्डर अमा थोक्तुना स्टेट असिगी मफम अमतदा चिंगलेबा कोर्ट प यारो हैना अथिंगबा थमख्रबने अदुबु कनागुम मियोय खरना चिंगलेबा अदुम कोर्ट ले मतिक मयाय लेरब लेंगा के अचौबा फमथोल पाइबा मियोय सिंगसु हकथेंगना चेनबगी खुदम फंगले हैना रिपोर्ट असिना मखा तारे मसंग ममिंग ताक थोकनिंगदबा ऑफिशियल अमना फोंदोरपगे मतुंगिना कनागुम लनाय ऑर्गेनाइजेशन नत्रगा लेंगा की लोइसंग करिगुम हिरम अमदा सिजननबा चिंगलेबा कोटपगी मथौ तारबदे फॉरेस्ट अमसुंग एनवायरनमेंट की क्लियरेंस
lauba mathau tai adugi matung tarakpada Trade Commerce and Industries Department ka Manipur Mines and Mineral Concession Rule gi makhada list sama inagadabane mataw sumna ayaba phanglaba matamda loan ayaba moongda lengaki pifam thokpa phi piraga singleba kotpagi thabak sathaba yai marone ising saw madi mahausa gi oiba mahan tahan ba thodok thorakpa matamda miyam gi punsi amasung lan thum kanbada sizinanaba singleba kot ke harbadi mari lenaba authority gi mataw sumna ayaba hana lawgadabane haire Tronglaubi ki victim singa unakhre hare haukeba April tareta Tronglaubi ward number 7 the pikliba angang ani bu minung silaitana sahing sawa sadagi hena tamthiraba miyo singna mamagi mathanung da konduna nungaina tumjariba mamagi phiji gi mani oiriba angang ani gi thawai bu punsi pikhamna han khiba amasung thaudo adu bu penda badagi miyam gi ihausa tharakpada Central Force na nomai kap thorakpada nomai na puan badagi sohan ba thaudo adu gi matangda Nurhim Memorial Foundation gi chairman Junus Khana laikhidarba pikliba angang adu gi mama Mapa oina mangal amasung oina binita amade sokpadagi laikanari baning thousand now gi mayom chatuna mateng pangkhre hare victim family sing aduga unabagi khongsar aduga mari lenana Junus Khan hai thodo asi yamna nungai taba thodo amani makhata na amona thokta su oisano loinana thodo se senar bu me khodimak mari lena singna athubada phaduna da DPBO hai ke panbaya bade haukiba April taruk amasung taret kilo na ba hingnungai matung pung ama makharom tabada Tronglaubi awang lekai de Kuki militant singna bong kapsilakhre da angang ani si kibani amasung masigi matungda hauropai hauda CRPM na nomai kapada misam ahum amasu si kibane irang loisenaba Manipur da mating level losingba ama tangai phadre haina thamlakhre haukiba 2023 gi May 3 dagi thokleba chin Kuki narco terrorist ki lan asil loisenba yana ba Manipur da mating level losingba ama tangai phadre haina khundrakpong kendra youth organization khugya na thadorakle cherol amana haire cherol sina hai kumja 1962 da Myanmar da changlakhiba chin Kuki narco terrorist sing amadi Myanmar da 2021 da United States amadi Ukraine amapu oina silaga thokliba crisis asina lanmai oina maiwaiba malhalaga ngasidi Manipur da solve tawba ngamdaba lan ama oina makhata haliba side malemgi super power mari subada leba India gi oina yamna ikai ningai ni India government na Meitei namthana ba hona ba leptuna Manipur miyambu civil amadi political rights phangan ba tangai phade aikhogi paipu gi leglam thugai duna central government na 1949 da kanglepak Manipur bu India gi union da tinsin kibadu amohan nei na ba tangai phade haina cherol asina makhata re Subendu adhikari ki PA kaftuna hat khare hare West Bengal ke opposition leader Subendu adhikari ki personal assistant oiba Chandra Kauba mioi ama nomen kaftuna halam lai thodo asiga mari lena na mihat padat sena bani haiba gari amasung kap thokhraba nomai maru gi tokning khara phangle haina West Bengal ki DGP Sindana Tha Gupta na phongdokre mana hai ki crime sena ba gari edu ki number plate semdok sadok aba thengna dai thodo adu ba hak thengna na una haukiba mioi singi statement amadi khudam sangdam kiamarum khomjin bagi thabak pai khale BJP gi lusingba Sujay Kumar Dendi Trinamool Congress na micham miyam da sarang na batho hanna bagi pandam da thodo adu atamdan thogan kibane haina hairibane amarom da Chandra halam bagi thodo adu thokhra matung matam ikan kanadana North 24 Parganas district ta thokiba bom pokhai bagi thodo amada BJP supporter manga asopa nanglei RJ Hospital gi rape victim gi apopi amasung BJP gi MLA oina mikhal da mai paklaba Ratna Devnath ki mayum manak ta thodo thokibane haire Kamjonggi wangli khulda refugee Kuki mayam ama wangli tangkhulgi khutta leire thadorakle hairubadagi KNA-B na fakiba tangkhul amade Meitei nupi ama adu thadorakle hare Houjik ai wangi market ta leibane ado ai Meitei oijarbasu Naga gi chilinau singna phajana welcome tawraga ai Houjik wangi market ta nam wangi de yorakre Nasinuktul Ukhul district ki Sina Kaithal da Kuki khulai paiba singna attack torakpada khunja ama thabak ta panduna Sokle hare